Icham chamba nupa amagi warini. Mana karamna pikliba machanupigidamag kadai fauba tauki haibadugi warini. Machanupigidamag khudingmak lanthengnakiba hotpu hotnarabadi laibaknabu chumlabadi chaningai leitraba miyoi fauba ningthau oiki. Jim kauba nupa ama magi apikpa yum amada machanupi tomga loinana leirame. Magini haibada tom natana kanasu leite. Maramdi makhoigi mamasu chahi kharagi mamangda laikidre. Aduga mapadi makhoibu hundoktuna chatkre. Aduna masigi matungdadi Jim mobile repairing shop ama hangduna leijabani. Dukan asidagi fanglakpa selsing aduna machanupigi lairik laisu tamba chana thaknanaba machangi darkar taba pumnamba honaduna laibani. Asumna mabanagi punsi adu yamna chamna lelame. Adubu nongmadi machanupi adu masanungairaktabadagi hospital da report yenghanba matamda doctor na khudakta hospital aduda admit tawnanaba hairai. Tomgi harta ahoba leire. Aduna thuna layeng thoktrabadi fibam sumsum soksala aduna operation ama taurasi hairami. Jimsu hoi operation adu taurasi haina hairami. Doctor dagi operation gi changadaba sel adu tabadadi Jim gi wakhal mangkre. Chaurakna lupa lak 8 muk changadabani. Sel sing adu magi punsida amukta punna ufa ukidri. Aduna karamna karaidagi puthokani khanduna Jim hala ame. Jimna yum yorokpadadi Tom mabungbungai duna leirami. Tom na mabungda karai chatloino hangami. Jimna dukandagi halakpani haina kumjilami. Mabani wari sanaba khudingi Jimdi emotional oirami. Madu pumnamak Tom angang oibana ipangpangjaba oibana kaisum khanglamde. Jimna lepami machanupibu pambai ama natraga ama tauduna soidana layengani. Numidang adu wakhal khana nungan kibasu khangaudre. Jim dukan chatnabagidamak loisalingai tanjada magi mamanaba amagi kola ami. Jimbo warehouse amada kaurami. Karino mayengula o haiduna. Jim sukhale kari ojano haina. Warehouse yorabakandadi magi mamanaba aduna mangonda lak amagi oigadaba mobile phone ni haiduna phone stock ama uhalami. Aduga hairai Italy dagi phone singasi yorapada ngairi. Phone singasida kaigumba ama natraga amadi loina sokle. Phone singasi jail dalaiba nupa amana lona thadorapani. Mamanabaduna makatarai hauzi aina hainingi basa nang aingonda 1 lakh yuan piro. Aduga phone singasi nang semduna yolo. Masida profit suyamna fangani khale. Jim haribasi yamna fai kanagani khalami. Adubu phone loina maktu amukta dalai bagi selde laite. Aduna supna dagi phone amakak laiduna lai. Yum yorabakanda tombu tumhangraba matung phone adu nungalamdai fauba matha yawna semlami. Phone du fazana mathau tawre. Jimna phone adubu second hand mobile phone yonba dukan amada yolame. Masida Jim profit yamna fazana fangame. Jimna phone pumnama adugi profit calculation tawbada lakh 10 muk tarame. Phone sing adu loina sembada yarabadi ma tombu layeng mangamlani haina khanjarame. Adubu pumnama asigidamak achauba sanfam amadi laibata ngai fade. Masigidamak magi dukan adu bandok thamdokre. Bengdagi loan sulosille. Sanfam sing adu unsilaga phone sing adu loina leirame. Hauzi magi thaba asi ayadaba phone sing adu semlaga yon bahaibasini. Jimna phone ama semduna puraktuna dukan famba nupa amada pirame. Dukan famba nupa aduna phone du ayadaba semaga purakmani haibasi thazakide. Maramdi phone adu pura ahanbaga chapmana bagini. Dukan mapuduna Jimda nungtigi phone purau phone sing asi yonbada fangba profit pumba nangi ojo hairaki. Jimsu phone sing adu yonanaba dukan masing suna ko chatlaga yongado saru dukan mapuduna hairiba deal du yare. Jim hauzi phone sing adu yamna thuna semnanaba hotnarami. Numit kharani asumna lelame. Jimgi mafamda hauzikti sel sukara marang kaina lakpa hore. Aduna tomgidamak firol ahanba laibirami. Mabani adaki matik nungaina lairami. Adubu mabani gi nungaiba adu matam kuina chatlamde. Maramdi matam kharagi matung government na phone second hand laiba amadi yonba yaroi haibagi order thoklaki. Jimna phone yonba chatpadasu dukan phamba nupa aduna phone adu lauba ngamnaroi haiduna lahu haiba sungya yadre.
ꯀꯔꯤꯒꯤ ꯔꯤꯛꯁ ꯂꯧꯗꯣꯏꯅꯣ ꯒꯚꯔꯟꯃꯦꯟꯠꯅ ꯐꯥꯔꯕꯗꯤ ꯃꯗꯨꯒꯤ ꯗꯥꯏꯇ ꯂꯧꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯏ꯫ ꯖꯤꯝꯗꯤ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ, ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯟꯕꯗ ꯃꯁꯥꯒꯤ ꯗꯨꯀꯥꯟꯁꯨ ꯕꯟꯗꯣꯞ ꯊꯝꯗꯣꯛꯎꯔꯦ, ꯂꯣꯟ ꯂꯧꯁꯤꯜꯂꯨꯕꯒꯤ ꯏ.ꯑꯦꯝ.ꯑꯥꯏ.ꯁꯨ ꯊꯤꯒꯗꯧꯔꯤ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ, ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝꯒꯤ ꯚꯔꯥꯁꯨ ꯄꯤꯒꯗꯧꯔꯤꯕꯅꯤ, ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯔꯝꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯂꯣꯏꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯖꯤꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯔꯤꯕꯗꯤ ꯇꯣꯝꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯜꯂꯛꯏꯕ ꯑꯅꯥꯕꯗꯨꯅꯤ꯫ ꯖꯤꯝ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯂꯥꯛ 1ꯒꯤ ꯐꯣꯟ ꯑꯗꯨ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯁꯤꯖꯤꯟꯅꯐꯝ ꯂꯩꯇ꯭ꯔꯕ ꯐꯠꯇ ꯍꯥꯎꯊꯤꯒꯨꯝ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯆꯪꯂꯤꯕ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯥꯡꯂꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯖꯔꯝꯃꯤ꯫ ꯖꯤꯝꯒꯤ ꯋꯥꯈꯜꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯅꯣꯡꯉꯥꯟꯕꯒ ꯃꯍꯥꯛ ꯐꯣꯟꯁꯤꯡ ꯑꯗꯨꯕꯨ ꯁꯥꯔꯤꯕ ꯀꯝꯄꯅꯤ ꯑꯗꯨꯗ ꯗꯥꯏꯔꯦꯛ ꯆꯠꯂꯝꯃꯤ꯫ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨ ꯎꯅꯗꯨꯅ ꯖꯤꯝꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯁꯤꯒꯤ 1 ꯂꯥꯈꯀꯤ ꯑꯣꯏꯒꯗꯕ ꯁꯦꯀꯦꯟ ꯍꯦꯟ ꯐꯣꯟ ꯑꯩꯉꯣꯟꯗ ꯂꯩ꯫ ꯑꯩꯁꯨ ꯈꯪꯉꯦ ꯐꯣꯟꯁꯤꯡ ꯑꯗꯨ ꯅꯈꯣꯏꯅ ꯂꯩꯕꯁꯨ ꯌꯣꯟꯕꯁꯨ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ, ꯑꯗꯨꯕꯨ ꯐꯣꯟꯁꯤꯡ ꯑꯗꯨꯒꯤ ꯄꯥꯔꯠꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯌꯣꯟꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ"꯫ ꯃꯦꯅꯦꯖꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯗꯨ ꯄꯣꯁꯤꯕꯜ ꯅꯠꯇꯦ, ꯄꯥꯔꯠꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄꯗ ꯀꯩꯒꯨꯝꯕ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯁꯣꯏꯗꯅ ꯁꯣꯛꯀꯅꯤ, ꯑꯗꯨꯒ ꯄꯥꯔꯠꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯌꯥꯔꯔꯣꯏ"꯫ ꯃꯇꯥꯡ ꯑꯗꯨꯗ ꯖꯤꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕꯤꯌꯨ, ꯐꯣꯟꯁꯤꯡ ꯑꯗꯨꯒꯤ ꯄꯥꯔꯠꯇꯨ ꯀꯩꯁꯨꯝ ꯁꯣꯛꯍꯟꯗꯅ ꯆꯦꯛꯁꯤꯟꯅ ꯂꯧꯊꯣꯛꯄ ꯉꯝꯒꯅꯤ, ꯄꯥꯔꯠ ꯑꯃ ꯐꯥꯎꯕ ꯌꯥꯗꯕ ꯌꯥꯎꯍꯜꯂꯣꯏ"꯫ ꯃꯦꯅꯦꯖꯔꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯐꯔꯦ, ꯄꯥꯔꯠꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯑꯣ, ꯑꯗꯨꯒ ꯀ꯭ꯋꯥꯂꯤꯇꯤ ꯇꯦꯁꯠꯀꯤꯗꯃꯛ ꯊꯥꯔꯕ ꯃꯇꯨꯡ ꯔꯤꯄꯣꯔꯠꯇꯨ ꯂꯥꯛꯑꯕ ꯀꯥꯟꯗ ꯍꯥꯏꯔꯛꯑꯣ" ꯍꯥꯏꯔꯝꯃꯤ꯫ ꯖꯤꯝ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯊꯨꯅ ꯌꯥꯡꯅ ꯗꯨꯀꯥꯟꯗ ꯂꯥꯛꯇꯨꯅ ꯐꯣꯟꯒꯤ ꯄꯥꯔꯠꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄ ꯍꯧꯔꯝꯃꯤ꯫ ꯂꯣꯟꯒꯤ ꯏ.ꯑꯦꯝ.ꯑꯥꯏ. ꯂꯧꯈꯠꯄ ꯃꯤꯁꯨ ꯂꯥꯛꯏ꯫ ꯏ.ꯑꯦꯝ.ꯑꯥꯏ.ꯗꯨ ꯁꯨꯡꯊꯤ ꯊꯤꯗ꯭ꯔꯤꯕꯅꯤ꯫ ꯀꯨꯏꯅ ꯁꯨꯝꯅ ꯇꯧꯔꯕꯗꯤ ꯃꯥꯒꯤ ꯗꯨꯀꯥꯟ ꯑꯗꯨꯁꯨ ꯂꯩꯔꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯖꯤꯝ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ 5ꯅꯤ ꯇꯨꯝꯒꯅꯤ ꯀꯥꯎꯕ ꯃꯈꯩ ꯍꯣꯠꯅꯗꯨꯅ 5ꯅꯤ ꯁꯨꯕꯗꯗꯤ ꯄꯥꯔꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯄ ꯉꯝꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯀ꯭ꯋꯥꯂꯤꯇꯤ ꯇꯦꯁꯠꯀꯤꯗꯃꯛ ꯊꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ 2ꯅꯤ ꯂꯩꯔꯒ ꯔꯤꯄꯣꯔꯠ ꯂꯥꯛꯂꯦ꯫ ꯔꯤꯄꯣꯔꯠ ꯑꯗꯨ ꯎꯔꯒ ꯖꯤꯝ ꯍꯔꯥꯎꯔꯝꯃꯤ꯫ ꯄꯥꯔꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯖꯅ ꯃꯊꯧ ꯇꯧꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯣꯡꯉꯥꯟꯕꯒ ꯃꯦꯅꯦꯖꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ, "ꯔꯤꯄꯣꯔꯠ ꯑꯗꯨꯕꯨ ꯌꯦꯡꯕꯤꯌꯨ ꯁꯔ, ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯋꯥꯗꯨ ꯑꯩ ꯇꯧꯕ ꯉꯝꯂꯦ, ꯑꯗꯨꯅ ꯁꯔꯅ ꯄꯥꯔꯠꯁꯤꯡ ꯑꯁꯤꯕꯨ ꯂꯩꯕꯤꯔꯣ"꯫ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯔꯛꯏ, "ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯂꯩꯒꯅꯤ ꯍꯥꯏꯈꯤꯒꯦ? ꯑꯩꯅ ꯅꯪꯒꯤ ꯊꯕꯛ ꯑꯗꯨ ꯑꯁꯦꯡꯕꯒꯤ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ ꯈꯛꯅꯤ"꯫ ꯋꯥꯁꯤ ꯇꯥꯔꯒ ꯖꯤꯝ ꯁꯥꯎꯅꯤꯡꯕꯅ ꯊꯜꯂꯝꯃꯤ꯫ ꯖꯤꯝ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯑꯣꯅꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯣꯅꯔꯗꯨꯒꯤ ꯂꯝꯕꯤ ꯊꯠꯂꯒ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯑꯣꯅꯔꯗꯨꯒꯤ ꯇ꯭ꯔꯦꯟꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯀꯥꯔꯗ ꯇꯣꯡꯈ꯭ꯔꯦ꯫ ꯖꯤꯝꯗ ꯍꯥꯏꯔꯝꯃꯤ, "ꯃꯍꯥꯛ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯔꯣ" ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯖꯤꯝꯒꯤ ꯃꯐꯝꯗꯗꯤ ꯃꯇꯝ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯆꯦꯜꯂꯝꯃꯤ꯫ ꯅꯪꯅꯅꯕ ꯂꯥꯛꯄꯗ ꯃꯁꯥꯗꯨ ꯑꯁꯣꯛꯄꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯖꯤꯝ ꯉꯝꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯌꯧꯗꯨꯅ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯁꯤꯠꯇꯨꯗ ꯑꯣꯅꯔꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯂꯦ꯫ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯣꯅꯔ ꯑꯗꯨꯅꯁꯨ ꯖꯤꯝꯒꯤ ꯍꯣꯠꯅꯖꯕ ꯑꯗꯨ ꯎꯔꯒ ꯃꯥꯕꯨ ꯐꯖꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯊꯥꯖꯕ ꯑꯗꯨꯁꯨ ꯃꯥꯡꯍꯟꯕꯤꯈꯤ꯫ ꯑꯣꯅꯔ ꯑꯗꯨꯅ ꯐꯣꯟꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ, ꯃꯔꯝꯗꯤ ꯃꯗꯨ ꯂꯣꯅ ꯌꯥꯗꯕ ꯏꯜꯂꯤꯒꯦꯜꯅꯤ꯫ "ꯍꯣꯏ, ꯐꯣꯟꯁꯤꯡ ꯑꯗꯨꯒꯤ ꯄꯥꯔꯠꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯀ꯭ꯋꯥꯂꯤꯇꯤ ꯇꯦꯁꯠꯀꯤꯗꯃꯛ ꯊꯥꯗꯨꯅ ꯔꯤꯖꯜꯇꯨ ꯐꯖꯅ ꯂꯥꯛꯑꯕꯗꯤ ꯑꯩ ꯂꯩꯒꯦ꯫ ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄꯗ ꯑꯩ ꯅꯪꯒꯤ ꯃꯇꯦꯡꯗꯤ ꯄꯥꯡꯕ ꯉꯝꯂꯣꯏ꯫ ꯄꯨꯝꯅꯃꯛ ꯅꯁꯥꯅ ꯇꯧꯖꯒꯦ ꯍꯥꯏꯔꯕꯗꯤ ꯇꯧꯔꯣ"꯫ ꯃꯊꯪꯒꯤ ꯁ꯭ꯇꯦꯁꯟꯗ ꯖꯤꯝ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯒ ꯈꯜꯂꯝꯃꯤ, ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯅꯤ? ꯃꯉꯣꯟꯗ ꯁꯦꯜ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯁꯨ ꯅꯠꯇꯦ, ꯃꯥꯒꯤ ꯃꯤ ꯃꯌꯥꯝ ꯇꯤꯝ ꯑꯃ ꯑꯣꯏꯅ ꯂꯩꯕꯁꯨ ꯅꯠꯇꯦ, ꯃꯦꯁꯤꯟ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ, ꯃꯊꯟꯇꯅ ꯌꯥꯝꯈ꯭ꯔꯕ ꯐꯣꯟꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯁꯦꯝꯒꯅꯤ? ꯇꯧꯔꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯕꯁꯨ ꯆꯍꯤ ꯀꯌꯥ ꯆꯪꯒꯅꯤ? ꯑꯗꯨꯕꯨ ꯖꯤꯝꯒꯤ ꯃꯐꯝꯗ ꯊꯕꯛꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯣꯞꯁꯟꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯖꯤꯝꯅ ꯇꯣꯝꯕꯨ ꯁ꯭ꯀꯨꯜꯗꯒꯤ ꯂꯧꯔꯨꯗꯨꯅ ꯃꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯛꯏ꯫ ꯂꯝꯕꯤꯗ ꯇꯣꯝꯅ ꯃꯕꯨꯡꯒꯤ ꯑꯁꯣꯛꯄ ꯑꯗꯨ ꯎꯔꯦ꯫ ꯉꯁꯥꯏ ꯑꯌꯨꯛ ꯁꯣꯛꯈꯤꯕꯗꯨꯅꯤ꯫ ꯖꯤꯝ ꯀꯩꯁꯨꯝ ꯍꯥꯏꯔꯝꯗꯦ꯫ ꯇꯣꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯔꯝꯂꯕꯗꯤ ꯅꯪ ꯌꯥꯝꯅ ꯆꯩꯔꯝꯅꯤ, ꯁꯣꯛꯍꯜꯂꯒ ꯂꯥꯛꯄꯒꯤ꯫ ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯅꯤ"꯫ ꯖꯤꯝ ꯃꯆꯟꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯄꯤꯒꯤ ꯏꯔꯥ ꯆꯦꯜꯂꯤꯕꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯃꯕꯥꯅꯤ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯦ꯫ ꯌꯨꯝ ꯌꯧꯕꯒ ꯖꯤꯝꯒꯤ ꯑꯁꯣꯛꯄ ꯑꯗꯨ ꯃꯆꯟꯅꯨꯄꯤ ꯇꯣꯝꯅ ꯍꯤꯗꯥꯛ ꯇꯩꯕꯤꯔꯝꯃꯤ꯫ ꯖꯤꯝꯗꯤ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯜꯂꯤ, ꯃꯍꯥꯛ ꯊꯕꯛ ꯑꯁꯤ ꯀꯔꯝꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯗ꯫
ꯇꯤꯝ ꯑꯃꯒꯤ ꯃꯊꯧ ꯇꯥꯏ, ꯇꯤꯝ ꯑꯗꯨꯗ ꯊꯥꯖꯕ ꯌꯥꯕ ꯃꯤꯑꯣꯏꯁꯨ꯫ ꯖꯤꯝ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯌꯨꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯌꯨꯟꯅ ꯍꯥꯏꯔꯛꯏ, ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯂꯩꯈꯥ ꯇꯥꯔꯅꯤ, ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯖꯤꯝꯒꯤꯗꯃꯛꯇꯗꯤ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯅ ꯄꯨꯝꯅꯃꯛꯅꯤ, ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ꯫ ꯃꯆꯟꯅꯨꯄꯤꯕꯨ ꯀꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯃꯁꯥꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏ꯫ ꯖꯤꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯍꯥꯛ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯑꯕꯅꯤ, ꯏꯁꯥꯗꯒꯤ ꯍꯦꯟꯅ ꯅꯪꯉꯣꯟꯗ ꯊꯥꯖꯕ ꯊꯝꯃꯤ, ꯃꯗꯨꯒꯤꯗꯃꯛ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯏꯕꯅꯤ꯫ ꯑꯩꯒꯤ ꯏꯐꯝꯗ ꯌꯥꯝꯗ꯭ꯔꯕꯗ ꯊꯥ 6ꯀꯤ ꯃꯇꯝ ꯂꯩꯔꯤ ꯇꯣꯝꯕꯨ ꯂꯥꯌꯦꯡꯅꯅꯕ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯑꯩ ꯊꯕꯛ ꯑꯁꯤꯒꯤ ꯔꯤꯛꯁ ꯂꯧꯔꯒꯦ ꯍꯥꯏꯅ ꯂꯦꯞꯄꯦ꯫ ꯖꯤꯝꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯒ ꯌꯨꯟꯁꯤ ꯌꯥꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯤꯝ ꯃꯥꯒꯤ ꯗꯨꯀꯥꯟ ꯑꯃꯗꯤ ꯒꯥꯔꯤ ꯃꯆꯥ ꯑꯗꯨ ꯌꯣꯟꯊꯣꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯈꯔ ꯆꯥꯎꯕ ꯔꯦꯟꯒꯤ ꯃꯐꯝ ꯑꯃ ꯂꯧꯅꯕꯅꯤ, ꯐꯣꯟꯁꯤꯡ ꯑꯗꯨ ꯊꯝꯂꯒ ꯊꯕꯛ ꯁꯨꯕ ꯌꯥꯕ꯫ ꯖꯤꯝ ꯃꯤꯑꯣꯏ ꯈꯔꯁꯨ ꯃꯊꯧ ꯇꯥꯔꯝꯃꯤ, ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯊꯥꯖꯕ ꯊꯝꯕ ꯌꯥꯕ, ꯄꯩꯁꯥ ꯈꯛꯀꯤ ꯅꯠꯇꯕ ꯃꯥꯒꯤ ꯃꯇꯦꯡ ꯇꯁꯦꯡꯅ ꯄꯥꯡꯒꯦ ꯍꯥꯏꯅ ꯈꯟꯕ ꯃꯤꯑꯣꯏ, ꯃꯥꯕꯨ ꯊꯥꯖꯕꯤꯕ꯫ ꯑꯍꯥꯟꯕꯗ ꯌꯨꯟꯒ ꯃꯕꯥꯅꯤ ꯒꯣꯗꯥꯎꯟ ꯑꯆꯧꯕꯗꯨ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯌꯨꯟꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯁꯤꯡꯒꯜ ꯃꯥꯗꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯁꯤꯡꯒꯜ ꯃꯥꯗꯔꯗꯨ ꯀꯦꯐꯦ ꯑꯃꯗ ꯊꯕꯛ ꯇꯧꯕꯤꯅꯤ, ꯃꯥ ꯇꯦꯛꯅꯤꯀꯦꯜ ꯅꯣꯂꯦꯖꯁꯨ ꯑꯗꯨꯝ ꯐꯖꯅ ꯂꯩꯕꯤꯅꯤ꯫ ꯖꯤꯝꯅ ꯐꯣꯟꯒꯤ ꯋꯥ ꯑꯗꯨ ꯍꯥꯏꯕꯗ ꯃꯥꯁꯨ ꯑꯗꯨꯝ ꯌꯥꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯎꯅꯔꯝꯃꯤ, ꯃꯍꯥꯛꯅ ꯊꯕꯛ ꯐꯪꯗꯗꯨꯅ ꯂꯩꯕ ꯃꯤꯅꯤ, ꯃꯥꯁꯨ ꯖꯤꯝꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯍꯜꯂꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯒꯦꯃꯔ ꯅꯨꯄꯥ ꯑꯃꯁꯨ ꯍꯥꯏꯔ ꯇꯧꯔꯝꯃꯤ꯫ ꯒꯦꯃꯔꯗꯨꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯇꯩꯁꯨ ꯖꯣꯕꯇ ꯊꯝꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯔꯛꯄꯗ ꯖꯤꯝꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯈꯤ꯫ ꯇꯤꯝꯗꯣ ꯍꯧꯖꯤꯛ ꯐꯣꯟ ꯄꯥꯔꯠꯁꯤꯡ ꯂꯧꯊꯣꯛꯄꯒꯤ ꯊꯕꯛꯇꯨ ꯇꯧꯕ ꯍꯧꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯖꯤꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯖꯤꯝꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯂꯥꯛꯏ, ꯃꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯤꯝꯗꯤ ꯊꯕꯛ ꯑꯇꯩꯁꯨ ꯍꯦꯟꯗꯣꯛꯅ ꯇꯧꯕ ꯇꯥꯔꯝꯃꯤ, ꯃꯔꯝꯁꯤꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯊꯣꯡ ꯊꯣꯡꯅꯥꯎ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯇꯧꯏ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗꯅ ꯐꯣꯟꯒꯤ ꯊꯕꯛꯇꯨ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯖꯤꯝꯒꯤ ꯃꯐꯝꯗ ꯀꯣꯏꯕ ꯂꯥꯡꯕꯗꯤ ꯂꯥꯏꯔꯗꯅ ꯇꯨꯝꯕ ꯃꯆꯦꯠ ꯆꯥꯕ ꯃꯆꯦꯠ ꯇꯧꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ, ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯗꯁꯨ ꯃꯇꯝ ꯄꯤꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯄꯨꯝꯅꯃꯛ ꯖꯤꯝ ꯈꯥꯡꯉꯤ, ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯆꯟꯅꯨꯄꯤꯕꯨ ꯂꯥꯌꯦꯡꯅꯅꯕ ꯂꯥꯛ 7 ꯑꯗꯨ ꯂꯩꯕ ꯍꯥꯏꯕꯁꯤꯈꯛꯅꯤ꯫ ꯅꯣꯡꯃꯗꯤ ꯒꯦꯃꯔ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯖꯤꯝ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯃꯊꯟꯇ ꯐꯝꯕ ꯑꯗꯨ ꯎꯔꯒ ꯌꯨꯟ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯌꯨꯟꯅ ꯖꯤꯝꯗ ꯍꯪꯂꯛꯏ, ꯅꯪꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯀꯔꯤ ꯇꯧꯒꯦ ꯈꯜꯂꯤꯕ? ꯖꯤꯝꯒꯤ ꯃꯊꯃꯣꯏ ꯑꯃꯗꯤ ꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃꯈꯛ ꯊꯣꯛꯂꯛꯏ, ꯃꯗꯨꯗꯤ ꯇꯣꯝ꯫ ꯃꯥꯅ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤ ꯇꯣꯝꯒꯤꯗꯃꯛꯅꯤ, ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯍꯣꯠꯅꯈꯤꯅꯤ꯫ ꯖꯤꯝꯅ ꯌꯨꯟꯗ ꯃꯈꯥ ꯇꯥꯔꯛꯏ, ꯃꯈꯣꯏꯒꯤ ꯃꯃꯥ ꯂꯩꯇꯕ ꯃꯇꯝꯗ ꯃꯥꯅ ꯃꯃꯥꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯈꯤ, ꯃꯥꯅ ꯉꯝꯂꯤ ꯐꯥꯎꯕ ꯍꯣꯠꯅꯗꯨꯅ ꯇꯣꯝꯕꯨ ꯂꯥꯏꯔꯤꯛ ꯃꯇꯤꯛ ꯆꯥꯅ ꯇꯝꯍꯟꯒꯅꯤ꯫ ꯖꯤꯝꯅ ꯃꯁꯥ ꯁ꯭ꯀꯨꯜ ꯆꯠꯄ ꯐꯪꯗ꯭ꯔꯕꯁꯨ ꯃꯆꯟꯅꯨꯄꯤꯕꯨꯗꯤ ꯁꯣꯏꯗꯅ ꯁ꯭ꯀꯨꯜ ꯊꯥꯒꯅꯤ꯫ ꯖꯤꯝꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯒ ꯌꯨꯟꯁꯨ ꯈꯪꯂꯦ ꯖꯤꯝꯒꯤ ꯄꯨꯟꯁꯤꯗ ꯇꯣꯝ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯗꯨ꯫ ꯂꯨꯍꯣꯡꯕꯗꯨ ꯂꯣꯏꯔꯒ ꯃꯌꯨꯝ ꯍꯜꯂꯛꯄꯗꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯂꯦ꯫ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯑꯆꯧꯕ ꯆꯤꯡ ꯑꯃ ꯅꯣꯟꯊꯔꯛꯄꯒꯨꯝꯂꯦ꯫ ꯌꯨꯝꯗꯨ ꯔꯦꯟ ꯐꯤ ꯊꯥ 4ꯒꯤ ꯃꯃꯥꯡꯗꯒꯤ ꯄꯤꯗ꯭ꯔꯤꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯃꯄꯨ ꯑꯗꯨꯅ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯅꯝꯂꯤꯕꯅꯤ꯫ ꯖꯤꯝ ꯃꯁꯥꯁꯨ ꯉꯝꯗ꯭ꯔꯤꯕ ꯇꯣꯝꯕꯨ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯇꯨꯅ ꯌꯨꯟꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯇꯣꯝꯕꯨ ꯌꯨꯟꯒꯤ ꯔꯨꯝ ꯑꯗꯨꯗ ꯇꯨꯝꯍꯜꯂꯝꯂꯦ꯫ ꯃꯆꯟꯅꯨꯄꯤꯕꯨ ꯇꯨꯝꯍꯜꯂꯝꯂꯒ ꯖꯤꯝ ꯐꯦꯛꯇꯔꯤꯗ ꯐꯣꯟ ꯁꯦꯝꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯤꯝꯅ ꯑꯃꯨꯛ ꯈꯜꯂꯛꯏ, ꯑꯁꯨꯝꯅ ꯇꯧꯕꯁꯤꯅ ꯌꯨꯟꯗ ꯌꯥꯝꯅ ꯌꯦꯠꯄ ꯊꯣꯛꯂꯅꯤ, ꯍꯥꯟꯅꯗꯒꯤꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯌꯨꯟꯅ ꯄꯥꯡꯗꯨꯅ ꯂꯥꯛꯏꯕꯅꯤ ꯈꯟꯗꯨꯅ ꯇꯣꯝꯕꯨ ꯂꯧꯔꯨꯔꯦ, ꯑꯗꯨꯒ ꯐꯦꯛꯇꯔꯤꯗꯨꯗ ꯀꯥꯔꯗꯕꯣꯔꯗ ꯊꯥꯗꯨꯅ ꯇꯣꯝꯕꯨ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯖꯤꯝ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯃꯆꯟꯅꯨꯄꯤꯕꯨ ꯐꯃꯨꯡ ꯑꯃꯗ ꯇꯨꯝꯍꯟꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯖꯤꯝꯒꯤ ꯄꯨꯟꯁꯤꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯃꯤꯟꯅꯗꯨꯅ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯌꯨꯟꯅ ꯖꯤꯝꯗ ꯇꯣꯝꯕꯨ ꯐꯦꯛꯇꯔꯤꯗ ꯀꯔꯤꯒꯤ ꯄꯨꯈ꯭ꯔꯤꯕꯅꯣ ꯍꯪꯂꯛꯄꯗ ꯖꯤꯝꯅ ꯃꯆꯟꯅꯨꯄꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯥ ꯇꯨꯝꯕ ꯌꯥꯗꯦ, ꯑꯗꯨꯒꯤꯅꯤ ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ, ꯇꯣꯝꯒꯤ ꯑꯣꯄꯔꯦꯁꯟꯒꯤ ꯑꯔꯣꯏꯕ ꯃꯇꯝꯁꯨ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗꯤ ꯖꯤꯝ ꯊꯕꯛ ꯁꯨꯅ ꯁꯨꯅ ꯇꯨꯝꯊꯣꯛꯈꯤ꯫ ꯇꯣꯝꯅ ꯖꯤꯝꯕꯨ ꯍꯧꯗꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯄꯥꯟꯗ ꯃꯤꯑꯣꯏ ꯈꯔ ꯆꯪꯈꯤꯕ ꯎꯏ ꯍꯥꯏꯅ꯫ ꯖꯤꯝ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯤꯑꯣꯏ ꯈꯔ ꯍꯨꯔꯥꯟꯕ ꯆꯪꯂꯛꯄ ꯑꯣꯏꯔꯝꯃꯤ꯫
ꯖꯤꯝꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯖꯤꯝꯒ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯒꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯊꯣꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯨ ꯐꯪꯉꯦ, ꯍꯨꯔꯥꯟꯕꯁꯨ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯨꯠꯁꯥ ꯑꯅꯤ ꯑꯃꯗꯤ ꯁꯣꯛꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯈꯨꯠꯁꯥ ꯑꯅꯤ ꯑꯗꯨ ꯁꯣꯛꯄ ꯑꯁꯤꯅ ꯃꯈꯨꯠꯇꯨ ꯌꯥꯝꯅ ꯅꯥꯔꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯊꯕꯛꯇꯤ ꯇꯧꯕ ꯂꯦꯞꯄꯝꯗꯦ꯫ ꯊꯣꯡꯅꯥꯎ ꯁꯦꯡꯗꯣꯛꯄꯗ ꯄꯥꯏꯔꯤꯕ ꯕꯛꯀꯦꯠꯇꯨ ꯈꯨꯠꯁꯥꯁꯤꯡꯁꯤꯒꯤ ꯃꯇꯦꯡꯅ ꯄꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯖꯤꯝ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯕꯛꯀꯦꯠꯇꯨ ꯃꯈꯥꯗ ꯇꯥꯈꯤꯗꯨꯅ ꯀꯥꯏꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯖꯤꯝ ꯃꯥꯒꯤ ꯕꯣꯁꯇꯨꯅ ꯀꯧꯈꯠꯂꯝꯃꯤ꯫ ꯕꯣꯁꯇꯨꯅ ꯖꯤꯝꯒꯤ ꯃꯈꯨꯠ ꯅꯤꯛꯏꯕꯗꯨ ꯎꯔꯒ ꯒ꯭ꯂꯣꯞꯇꯨ ꯂꯧꯊꯣꯛꯎ ꯍꯥꯏꯔꯛꯏ꯫ ꯖꯤꯝ ꯒ꯭ꯂꯣꯞꯇꯨ ꯂꯧꯊꯣꯛꯑꯝꯗꯦ꯫ ꯕꯣꯁꯇꯨꯅ ꯅꯝꯗꯅ ꯒ꯭ꯂꯣꯞꯇꯨ ꯂꯧꯊꯣꯛꯍꯟꯕꯗꯗꯤ ꯎꯔꯦ ꯃꯥꯒꯤ ꯃꯈꯨꯠꯀꯤ ꯑꯁꯣꯛꯄꯗꯨ꯫ ꯕꯣꯁꯇꯨ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯁꯣꯛꯏꯕꯗꯨꯒꯤ ꯃꯊꯛꯇ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯑꯐ-ꯐꯠꯇ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯀꯅꯥꯅ ꯂꯧꯗꯣꯏꯅꯣ ꯍꯥꯏꯅ ꯖꯤꯝꯅ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯒ ꯃꯕꯥꯅꯤꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯕꯣꯁꯇꯨꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯑꯒ ꯆꯠꯅꯅꯕ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯖꯤꯝꯗꯤ ꯊꯕꯛꯁꯤ ꯇꯧꯕ ꯐꯪꯂꯔꯣꯏ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯏ꯫ ꯃꯔꯝ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯄꯩꯁꯥ ꯇꯥꯟꯅꯅꯕ ꯂꯝꯕꯤꯗꯨ ꯇꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯖꯤꯝ ꯋꯥꯁꯨ ꯉꯥꯡꯗꯦ, ꯇꯨꯃꯤꯟ-ꯇꯨꯃꯤꯟꯅ ꯐꯦꯛꯇ꯭ꯔꯤꯗ ꯍꯜꯂꯛꯑꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯥ ꯐꯣꯟ ꯁꯦꯝꯕꯒꯤ ꯊꯕꯛꯇꯨ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯑꯅꯧꯕ ꯑꯋꯥꯕ ꯑꯃꯃꯨꯛ ꯂꯦꯞꯂꯔꯦ꯫ ꯃꯗꯨꯗꯤ ꯐꯦꯛꯇ꯭ꯔꯤꯗꯨꯒꯤ ꯔꯦꯟꯠ ꯐꯤ ꯊꯥ 3ꯗꯒꯤ ꯄꯤꯗꯕꯒꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯈꯤꯅꯕ ꯍꯥꯏꯔꯛꯏ꯫ ꯖꯤꯝ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯩ, ꯊꯥ ꯑꯃꯃꯨꯛꯇꯪꯒ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯃꯄꯨꯗꯨꯅ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯤꯗ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯖꯤꯝ ꯑꯔꯣꯏꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯐꯣꯟ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯃꯦꯅꯦꯖꯔ ꯑꯗꯨꯗ ꯁꯦꯟꯐꯝ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯦꯅꯦꯖꯔ ꯑꯗꯨꯅꯗꯤ ꯖꯤꯝꯕꯨ ꯂꯝꯕꯤꯗ ꯂꯩꯕ ꯆꯥꯛꯅꯤ-ꯐꯤꯅꯤꯕ ꯑꯃꯒꯨꯝ ꯀꯣꯏꯟ ꯈꯔ ꯄꯤꯔꯛꯇꯨꯅ ꯏꯀꯥꯏꯕ ꯄꯤꯔꯝꯃꯤ꯫ ꯑꯀꯟꯕ ꯅꯣꯡ ꯃꯔꯛꯇ ꯂꯦꯞꯂꯤꯕ ꯖꯤꯝ ꯃꯥꯒꯤ ꯃꯃꯥꯗ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯨ ꯉꯥꯛꯄ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯈꯟꯖꯩ꯫ ꯏꯁꯣꯔꯅ ꯀꯔꯤꯒꯤꯗꯃꯛ ꯂꯥꯏꯔꯕ ꯇꯨꯁꯣꯜꯂꯕꯁꯤꯡꯗꯇ ꯆꯥꯡꯌꯦꯡ ꯇꯧꯕꯤꯔꯤꯕ? ꯃꯁꯤꯕꯨ ꯂꯥꯏꯔꯕꯁꯤꯡꯒꯤ ꯃꯔꯥꯜꯂꯥ ꯍꯥꯏꯅ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥ ꯆꯦꯟꯅ ꯐꯦꯛꯇ꯭ꯔꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯄꯥꯟꯗ ꯂꯣꯏꯅ ꯂꯪꯊꯣꯛꯑꯝꯕꯗꯨ ꯎꯔꯦ꯫ ꯖꯤꯝ ꯇꯧꯐꯝ ꯐꯖꯅ ꯈꯪꯗ꯭ꯔꯦ꯫ ꯃꯥ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯇꯤꯝꯗꯨ ꯂꯥꯛꯇꯨꯅ ꯀꯩ ꯇꯧꯔꯒꯦ ꯍꯪꯂꯝꯃꯤ꯫ ꯖꯤꯝꯁꯨ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯀꯩꯁꯨꯝ ꯂꯩꯇ꯭ꯔꯦ꯫ ꯅꯈꯣꯏꯒꯤ ꯁꯦꯂꯔꯤ ꯄꯤꯅꯕ ꯁꯦꯜꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯊꯕꯛꯁꯤ ꯇꯣꯛꯂꯁꯤ꯫ ꯅꯣꯏꯅ ꯑꯩꯕꯨꯁꯨ ꯉꯥꯛꯄꯤꯌꯨ, ꯅꯈꯣꯏꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕꯒꯤꯗꯃꯛ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯌꯨꯟꯅ ꯍꯥꯏꯔꯛꯏ, ꯐꯦꯛꯇ꯭ꯔꯤꯁꯤ ꯂꯩꯇ꯭ꯔꯕꯁꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯗꯤ ꯍꯧꯖꯤꯛꯁꯨ ꯅꯪꯒꯤꯗꯃꯛ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯦꯂꯔꯤꯒꯤ ꯃꯇꯥꯡꯗꯤ ꯅꯪꯅ ꯁꯦꯜ ꯂꯩꯔꯕ ꯀꯥꯟꯗ ꯄꯤꯔꯛꯑꯣ, ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯂꯩꯇ꯭ꯔꯕꯗꯤ ꯄꯤꯔꯛꯇ꯭ꯔꯕꯁꯨ ꯀꯥꯏꯗꯦ꯫ ꯃꯌꯥꯝꯗꯨꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯖꯤꯝꯒꯤ ꯃꯊꯧꯅꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯒꯠꯈ꯭ꯔꯦ, ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕ ꯄꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯖꯤꯝ ꯀꯞꯈꯤ꯫ ꯃꯈꯣꯏꯅ ꯐꯣꯟꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯁꯦꯝꯅꯅꯕ ꯗꯤꯁꯥꯏꯗ ꯇꯧꯔꯝꯃꯤ꯫ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏ ꯂꯣꯏꯅ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯐꯣꯟꯁꯤꯡꯒꯤ ꯄꯥꯔꯠꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯕꯣꯛꯁꯇ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯉꯥꯏꯖꯕ ꯅꯨꯃꯤꯠꯇꯨ ꯂꯥꯛꯂꯦ꯫ ꯄꯥꯔꯠꯁꯤꯡ ꯑꯗꯨ ꯀ꯭ꯋꯥꯂꯤꯇꯤ ꯇꯦꯁꯠꯀꯤꯗꯃꯛ ꯊꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯪꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯟꯗꯨ ꯃꯍꯩ ꯌꯥꯟꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯈꯣꯏ ꯃꯥꯏꯊꯤꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ꯫ ꯖꯤꯝ ꯅꯔꯚꯁ ꯆꯠꯂꯝꯃꯤ, ꯃꯔꯝꯗꯤ ꯊꯕꯛꯁꯤ ꯃꯊꯟꯇꯅ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯔꯤꯖꯜꯇꯨ ꯀꯔꯤ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯉꯝꯗꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯖꯤꯝ ꯑꯃꯗꯤ ꯃꯥꯒꯤ ꯇꯤꯝꯗꯨ ꯀꯝꯄꯅꯤꯒꯤ ꯑꯣꯅꯔ ꯑꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯑꯣꯅꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯅꯪꯅ ꯊꯕꯛ ꯑꯁꯤꯕꯨ ꯃꯇꯝ ꯆꯥꯅ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡꯏꯟꯅ ꯄꯥꯡꯊꯣꯔꯛꯄꯒꯤꯗꯃꯛ꯫ ꯄꯥꯔꯠꯁꯤꯡ ꯑꯗꯨꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯇꯦꯁꯠꯇꯨ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯂꯦ꯫ ꯋꯥꯁꯤ ꯇꯥꯕꯗ ꯇꯤꯝꯃꯦꯠꯁꯤꯡ ꯍꯔꯥꯎꯃꯟꯕꯅ ꯀꯞꯈꯤ꯫ ꯑꯗꯨꯕꯨ ꯖꯤꯝꯒꯤ ꯀꯣꯛꯇꯗꯤ ꯑꯋꯥꯕ ꯀꯌꯥ ꯑꯃꯅ ꯅꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯁꯦꯜꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯤꯕꯅꯤ꯫ ꯑꯣꯅꯔꯗꯨꯗ ꯍꯥꯏꯔꯛꯏ, ꯁꯦꯟꯐꯝ ꯈꯔ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯄꯤꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯑꯣꯅꯔꯅ ꯍꯥꯏꯔꯛꯏ, ꯄꯩꯁꯥꯁꯨ ꯂꯧꯔꯣ, ꯑꯗꯨꯒ ꯆꯍꯤ 2ꯒꯤ ꯀꯟꯇ꯭ꯔꯦꯛ ꯑꯃꯁꯨ ꯂꯧꯔꯣ꯫ ꯑꯩꯈꯣꯏꯒ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯗꯨꯅ ꯆꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯒ ꯑꯣꯅꯔꯗꯨꯅ 50 ꯂꯥꯈ ꯌꯨꯑꯥꯟ ꯈꯨꯗꯛꯇ ꯄꯤꯔꯛꯈꯤ꯫ ꯇꯤꯝꯃꯦꯠꯁꯤꯡꯗꯨ ꯃꯈꯣꯏꯒꯤ ꯏꯃꯣꯁꯟꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯂꯤꯐ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯏ ꯍꯔꯥꯎꯕꯅ ꯂꯥꯎꯔꯝꯃꯤ꯫ ꯖꯤꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯥꯅ ꯃꯥꯒꯤ ꯋꯥꯁꯛꯇꯨ ꯉꯥꯛꯅ ꯆꯠꯄ ꯉꯝꯂꯦ꯫ ꯃꯆꯟꯅꯨꯄꯤꯕꯨꯁꯨ ꯀꯟꯕ ꯉꯝꯂꯒꯅꯤ꯫
ꯂꯣꯏꯅꯅ ꯃꯥꯒꯤ ꯇꯤꯝꯃꯦꯠꯁꯤꯡꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯉꯝꯂꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕꯗ ꯇꯣꯝꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯝꯃꯤ꯫ ꯁꯤꯗꯒꯤꯗꯤ ꯆꯍꯤ 8ꯀꯤ ꯃꯇꯨꯡ ꯎꯠꯂꯛꯏ ꯖꯤꯝ ꯁ꯭ꯇꯦꯖ ꯑꯃꯗ ꯂꯦꯞꯂꯤ꯫ ꯃꯥ ꯃꯁꯥꯒꯤ ꯀꯝꯄꯅꯤ ꯑꯃꯒꯤ CEO ꯑꯣꯏꯔꯤ꯫ ꯃꯥꯒꯤ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯐꯣꯟ ꯀꯌꯥ ꯑꯃ ꯌꯣꯟꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅ ꯁꯤꯖꯤꯟꯅꯔꯦ꯫ ꯍꯧꯖꯤꯛ ꯃꯥ ꯀꯔꯣꯔꯒꯤ ꯃꯄꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯍꯣꯡꯕ ꯂꯩꯇꯕ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯇꯣꯝꯕꯨ ꯅꯨꯡꯁꯤꯖꯕ, ꯃꯥꯕꯨ ꯈꯟꯖꯕ ꯑꯗꯨꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯇꯥꯛꯂꯤ ꯍꯣꯠꯄꯨ ꯍꯣꯠꯅꯔꯕꯗꯤ ꯋꯥꯗꯨꯅꯇ ꯁꯨꯝ ꯂꯩꯒꯗꯕ ꯅꯠꯇꯦ, ꯅꯨꯡꯉꯥꯏꯕ ꯃꯇꯝꯁꯨ ꯂꯥꯛꯈꯤꯅꯤ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ꯫ ꯂꯣꯏꯅꯅ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯄꯤꯕꯤꯔꯝꯃꯣ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫